Len yauba akanba nonglei nushina mang takliba singasi lenga ki maikaidagi matik chaba compensate tawna bohonagani haina Chief Minister Nongthomam Birena phongdokrai wafamasi Bisnupur District ki Moirang AC na konba Fuvala Sunu Sifai Naran Saina amadi Thamna Pokpi Khul Marida Yum Kai Tekpa Yum Humdokpa Manamasing mang takhiba mafamsingda Chief Minister na koina chatuna yengsinba amadi awaba tarba khunja singa unabagi khongchatta phongdokhibane Khongchat aduga mari lainana Chief Minister na lamdam asida irang thoklingaida mahusa lairembina amuk changyeng taurakpani masi aikhoi thengnaba tabani aikhoi gi khunai asi chay naba kaya na pik thanna fullaga leiba leibak oiri mayam si sengdoklaga mading leiba lamdam ama ohenna bohonagani haiki Moirang AC gi lawmi singna mang takliba mahai marong sing horticulture department gi pangba yaba mateng pangani haiba wafam Chief Minister na thamladuna yum kupnaba hauzik athabatin loithokkhibadagi pidabani adubu nongmanini gi manungda athabatin piragani haiki Len yauba kanba nonglei nushina sohalaba mafam sing yengsilaba matung Fuwala gi miyamga ibudau loktak marugi laibungda unakhi Sunu Sifai gi oina Sunu Sifai Community Hall Naran Saina gi oina Ireima Ima Laibung amadi Thamna Pokpi gi oina Ibudau Thangjing Laikolda miyamga unaduna awaba tarba khunja singa wata nakhi Yengsin khongchat aduda Moirang AC ki MLA Thongam Santi LDA gi Chairman Moirang Them Asni Kumar amadi Bisnupur District laiba lenga ki loisang singi makok thongba official sing susarkyakhi Ani yang dikasih oleh sesuatu itu form kalau lebih lebih ini form jadi buat dalam segala semuanya hasil dalam ini form itu berapa ini kemudian mesin cara mau macam apa sudah itu cara semua pun legal mungkin mesin mungkin ya wajib Aduh, kalau kau berdiri di rumah, suami pun kasih nama dia.